लालिब जुलाई कुनिपान न्यू दिल्ली द पांगथोकदोरिब वाकन मिफम असिदा मियाम पुन सरुक याबियु लोइनना निमित असिमक्तदा पिसुमना लैबा हाउ ग्राउंडसु नुंथिलगी पुंग अमदगी पुंग अहुम फावबा पांगथोकलगनी हाइना ख्वाइरमन इमा कैथल जॉइंट कोऑर्डिनेटिंग कमिटी फॉर पीस की को कन्वेनर हुइरेम बिनोदिनी फोंगदोखरे ngasi mejo khulda laiba manba press club ke thangjing hall da all manipur kanglai imaluf mkil Delhi Maite Coordinating Committee DMCC Imagi Meira Amadi Khwairaman Ima Kaithil Joint Coordinating Committee for Peace na Puna Kusam Naduna Pangthokiba Paugi Mifamda Binodini Namaka Taradun Haiki Pangthokadribu Wakan Mifama Sida Lamdamasigi Tongan Ba Hiram Kayada Sinpang Liba Mipung Kudimangna Saru Yaduna Mapung Fahan Bio India Madi Stat Lengangna Koki gi bunker sing Tugaiduna Lamdamasida Ing Tapa Hanjina Basin Bio India Lengangna Koki gi misang sangbale piu Lanjendra relief camp sing the Lairiba Mio sing Kayam Kuina Lehen Kigani Makoi Atuba Matamda Mayumda Hanjina Nabasin Bio Haribu Wafam Singasina Wakan Mipamadugi Mapungoiba Padam Oigani Lunan Asu Waning Serak Asida Parliament ki budget Mifamda Manipur ki Amata Yaurakta Bahaibase Yamalaibak Tibani Suhaiki Delhi da Lairiba Manipur Isa Singi organization Singnasu Asigumba Awaba Ase Moisu Kang Bangam Daduna Lagliba July Tang Kunipanda Delhi da Togadori Asigum Laba protest Asida Akoi Manipur da Lairiba Kachen gi Imaiben Punama How ground da Nungtil Pung Amadagi Pung Ohum Bhauba protest se mapung bhana jathajagani haiba matamasida soidana manipur da leibi bai mai ben cheson na jingba punama maira paibi silina punamak lingbi rakuna protest se mapung phahansi soidana lingbi rangna bagi damakta committee gi magai dagi appeal tawjari central government amadi manipur government na masa gi leifamda hanagi mayum yumpham aduda hanjan hanbiba haiba che kogi Achawa wakalo namani masih soidana tawbina basu koi committee makai lagi amadi Lairiba Manipur Praja Punamakuna Central Government amadi Manipur Government nolu cari